Kari na tayo na may miyams po. Kudok ko lang tayo tokare. Sa luminoy po nung sudore habane. Nung lai nus he. Baris sa bilak to re hai sita dra. Nung akan balay hai se. Ade ani yam da thuna sat na hai bala sing sati on. चलो चलो जाओ बड़ा बड़ा बारिश आने वाला है ओके ओके ये फत्ता भी लाइफ फत्ता भी ओके है दे वाओ अम्मा तो काय चक्कर चालू खाऊं ये ड्रेस होंगे बस की बता मत महंगा नहीं आई ड्रेस होंगे सकिन थी बला इसे चलो से इन सलाम दाई हराव बस मिना खाऊं पते ना ट्रा से यार सनिंग आई से फाम मगे गाता जा मिना रसे तो का नोंग नहीं है हाय बोनเอาสิไอ้กุยไลฟ์ทัดบอกว่านะฮะน้องผมทำจะมาสิคัวไปเนี่ยสิเจว่าให้ไปดีกว่าออดิตกี่ไฟล์ไม่เอามาเสียมบอกว่าดูดูดีกันน้องตัวบอกให้สุนิบลานั่งดิจิทัลเซอร์เซมัมหมอดิจิทัลเซอร์เซมัมเลยแล้วก็รอปุ่งตาบอกกันเลยมิดก็ลอยจีเองสิดีกว่าให้ไปดีวักรถยามเองสิดีให้ไปดีด้วยKasi nung sulay hay ba ko nung akan ba chow bito atu gi nung kai ba adu lai loi jinga de thuna ji chela ora ke to ba ne ba yum da do pung ta dre thok pa ya de na ko atu gi tik na mang ke na ngai ne sa de gi to ge ne ma'am kai do bi ri ke hozik ha why nung chubro nga sige hai ai khang di pung masai duty la pa di ma pan thok che thoi bi isin glass chill soi bang khata piro ngau ya kang na si dor thoi bi ga hai so try na bottle ta na ti glass ta piro he hatta bi bag chilla bane kai no si bag ama ni ha nei du na ti e sana tom bi ha nei di print yaw da bi si atop ni ha nei gi do ai phazana kan no tor gam pu de Singila sa mga taki. Maram mo inang katani, thank you. Masigi sa ato na chini ko tumama ko ka nga. Ha này tôi ma rồi, ha này còn lại tôi có ma là begin. Sao là xe? Phải. Không cả sẽ xe. Nangไปสักกับป้าบราอามาสนงหลักตัวนี้ฮันสกีแต่นั่นจะละสีนะครับไปสักกับที่แค่ขานั่นนี่นะจ๊ะพุ่งตาแต่ละโต๊ะกับนั่งดาริกุมสัตว์ตัวเราก็สับภาษาลูกกี่ตัวละสับภาษาลูกกี่นี่ไอ้ที่หันแล้วจับทงเดินชอบพูดเองคือว่ามันพูดอย่างนี้เลยคือเอาเย่เลยใครโน้ตยังป้าเมนเนี่ยใครบ้าเขาสิคิดจะหาวิดีโออะดูก็วัดตินเดียมป้าเลยมั้ยยังหาดูก็มิโกโดบุตรคนมันนี่พูดกี่นะเทรดนะกว่าโมเรรงกี่นะเทรดดูกว่าอะดูก็ยังป้าเมย์ยังไม่เนี่ยยังป้าเมย์ดูก็งงไอ้โคลกตาดีกี่ฮัลโหลเด็กคุยดิโคลกตาดีนี่มีแต่นี่เขาตั้งใจรู้วันเนี่ยดูฮัลโหลก็ยมได้นี่มีมารีบางอันนี่พอทานมันก็มุเดลิตมุลายให้ยังจะอายุก็มุตายตันเลยไหมอ่ะเอ็งกีบาตัวนั้นเนี่ยไอ้นี่ลักแต่ไม่มาสักโตก็ยี่มาสานี่ก็เลยบีบลาสุบีตัวไม่ต้องเลยเป็นมาสมบังตัวก็คุยอะไรกันเนี่ยมองในยานก็แต่ว่าชนะอะไรได้เนี่ยอะดูก็ตัวยาแล้วก็ไอ้เนี่ยชนะก็ต้องลักทุกอย่างเด่นต้องเดินชนะต้องลักทุกเลยมาสิสุตีเนี่ยบอกว่าไอ้เลยตาก็ที่อุลก็ต้องเป็นแม่มาดูก็มาทั้งตามีแต่ประการอุลก็มาดูเดลีก็ไอ้ตัวนึงเซาท์เดลีดเฮ
ꯍꯌꯦꯡ ꯍꯧꯒꯠꯅꯤ ꯈꯝꯅ ꯀꯣꯛꯀꯁꯤ ꯉꯁꯤꯗꯤ ꯀꯩꯅꯣ ꯊꯣꯡꯉꯨꯗꯣꯏꯅꯤ ꯀꯩꯕ ꯈꯥꯃꯦꯟ ꯑꯁꯤꯟꯕꯁꯦ ꯌꯥꯝ ꯆꯥꯅꯤꯡꯉꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯊꯣꯡꯉ ꯀꯥꯡꯁꯣꯏ ꯊꯣꯡꯉꯒ ꯆꯥꯔꯨꯒꯦ ꯉꯁꯤ ꯑꯗꯨꯒ ꯑꯩ ꯃꯅꯤꯄꯨꯔꯗꯒꯤ ꯄꯨꯔꯛꯄ ꯄꯥꯐꯣꯔ ꯂꯩꯌꯦꯕꯀꯣ ꯑꯗꯨ ꯇꯥꯎꯔ ꯆꯥꯗꯣꯏꯅꯤ ꯅꯪ ꯋꯥꯗꯕ꯭ꯔꯣ ꯉꯁꯤ ꯀꯔꯤꯅꯣ ꯋꯥꯏꯀꯣ ꯉꯁꯤ ꯌꯥꯝꯅ ꯋꯥꯏ ꯍꯥꯏꯁꯦ ꯊꯕꯛ ꯆꯦꯟꯕꯗ ꯋꯥꯕ ꯅꯠꯇꯕ ꯀꯩꯑꯕ ꯃꯤꯠꯁꯦ ꯍꯥꯏꯕꯗꯤ ꯏꯕ ꯈꯣꯠꯄ ꯐꯥꯏꯜꯒꯤ ꯊꯕꯛꯅꯤꯅꯀꯣ ꯃꯤꯠꯁꯦ ꯆꯤꯛꯄ ꯅꯥꯕꯗꯣ ꯑꯗꯨꯝ ꯇꯧꯕꯒꯤ ꯃꯤꯠ ꯋꯥꯕ ꯍꯥꯏꯇꯥꯔꯦ ꯃꯤꯠ ꯋꯥꯕ ꯏꯁꯥ ꯋꯥꯕ ꯅꯠꯇꯦ ꯃꯤꯠ ꯋꯥꯕꯗꯣꯀꯣ ꯃꯤꯠ ꯑꯅꯤꯁꯦ ꯋꯥꯏ ꯍꯥꯏꯕ ꯅꯣꯡꯁꯦ ꯈꯪꯗꯤꯌꯦ ꯊꯣꯛꯑꯒ ꯈꯪꯉꯅꯤ ꯃꯅꯨꯡꯗ ꯂꯩ ꯇꯥꯕ꯭ꯔꯥ ꯇꯥꯗꯕ꯭ꯔꯥ ꯈꯪꯗꯤꯌꯦ नोंगी चुरमदौदी माले सुनो आप लोग आए बारिश है क्या बाहर बाहर बारिश है चूदे हाई चूदे चूगदबगी मौसम ओय हाई थैंक यू सो मच टी थागे माय नेम इज रिस आई कꯩꯅꯣꯁꯦ ꯆꯞꯄ꯭ꯔꯥ ꯆꯞꯇꯕ꯭ꯔꯥ ꯈꯪꯗꯦ ꯂꯥꯏꯐꯁꯦ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯑꯩ ꯊꯕꯛꯀꯤꯗꯣ ꯀꯔꯤꯕ ꯕ꯭ꯂꯣꯛ ꯑꯃ ꯑꯣꯏꯅ ꯁꯦꯝꯖꯔꯛꯑꯒꯦ ꯑꯍꯥꯡꯕꯒꯤꯗꯣꯀꯣ ꯑꯩ ꯁꯦꯝꯒꯦ ꯇꯧꯔ ꯁꯨꯡꯁꯪ ꯁꯪꯗ꯭ꯔꯦ ꯂꯣꯏꯈꯤꯕꯅ ꯍꯥꯟꯗꯧꯔꯕꯅꯦ ꯀꯩꯅꯣ ꯇꯧꯕꯁꯦ ꯋꯥꯔ ꯇꯧꯕꯒꯤ ꯐ꯭ꯂꯥꯏꯠ ꯄꯥꯏꯕ ꯌꯥꯏ ꯌꯥꯗꯦ ꯇꯧꯕꯗꯨꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯗꯨ ꯅꯨꯃꯤꯠꯇꯨꯗꯗꯤ ꯑꯩꯅ ꯆꯠꯂꯤꯁꯦ ꯐ꯭ꯂꯥꯏꯠ ꯄꯥꯏꯕ ꯌꯥꯏ ꯌꯥꯗꯦ ꯇꯧꯕꯗꯣ ꯑꯩ ꯀꯩꯅꯣꯗꯣ ꯇꯧꯋꯦ ꯀꯣꯜꯀꯇꯥꯗ ꯂꯦꯑꯣꯚꯔ ꯑꯃ ꯂꯩꯌꯦ ꯑꯗꯨ ꯅꯨꯃꯤꯠꯇꯣ ꯂꯦꯑꯣꯚꯔ ꯑꯃ ꯂꯩ ꯍꯥꯏꯕꯗꯤ ꯅꯨꯃꯤꯠ ꯅꯠꯇꯦꯀꯣ 4 hours ꯂꯦꯑꯣꯚꯔ ꯂꯩꯌꯦꯕ ꯑꯗꯨꯗ ꯃꯣꯏ ꯃꯣꯛ ꯗ꯭ꯔꯤꯜ ꯇꯧꯕꯗꯣ ꯑꯗꯨꯗꯨꯒꯤ ꯀꯩꯅꯣꯗꯤ ꯇꯧꯗꯤ ꯇꯧꯋꯦꯕꯀꯣ ꯑꯗꯨꯁꯨ ꯈꯪꯗꯕꯅꯦ ꯑꯁꯦꯡꯕꯅꯦ ꯍꯥꯏꯔꯒꯀꯣ ꯑꯦꯌꯥꯔꯄꯣꯔꯠꯇ ꯃꯤ ꯌꯥꯝ ꯆꯦꯟꯅꯕꯗꯨꯅ ꯑꯩꯁꯨ ꯑꯗꯨꯝ ꯌꯥꯎꯔꯒ ꯆꯦꯜꯂꯦꯕꯀꯣ ꯍꯥꯏꯕꯗꯤ ꯗꯤꯖꯥꯁꯇꯔ ꯂꯥꯛꯑꯦ ꯈꯣꯠꯂꯦ ꯀꯥꯏ ꯂꯥꯎꯊꯣꯛꯄꯗꯣꯀꯣ ꯑꯗꯨꯃꯥꯏꯅꯀꯣ ꯇ꯭ꯔꯥꯌꯦꯜ ꯍꯥꯏꯇꯥꯔꯦꯅꯦ ꯃꯣꯏꯅ ꯑꯗꯨ ꯇꯧꯕꯁꯦ ꯑꯗꯨꯃꯥꯏꯅ ꯑꯩꯁꯨ ꯃꯇꯦꯛ ꯑꯃ ꯆꯦꯟꯕ ꯍꯧꯅꯔꯀꯥꯟꯗ ꯑꯩꯁꯨ ꯌꯥꯎꯔꯀꯥꯟꯗꯅꯦ ꯃꯌꯥꯝ ꯆꯦꯟꯕꯤꯒꯅꯨ ꯁꯨꯃꯥꯏ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯈꯣꯠꯄꯅꯤ ꯍꯥꯏꯕꯗꯣ ꯃꯣꯏ ꯂꯥꯎꯊꯣꯔꯛꯑꯦꯕꯀꯣ ꯑꯗꯨꯝꯕ ꯃꯇꯦꯛ ꯑꯃ ꯌꯥꯎꯔꯦ ꯑꯗꯣ ꯉꯊꯪꯗꯤ ꯄꯥꯈꯠꯂꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯗꯨꯒ ꯐ꯭ꯂꯥꯏꯠꯇꯣ ꯑꯗꯨꯝ ꯀꯩꯅꯣꯗ ꯂꯥꯛꯑꯦ ꯑꯗꯣ ꯈꯪꯗꯦ ꯑꯩꯁꯨ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯑꯩꯒꯤ ꯐ꯭ꯂꯥꯏꯠꯇꯣ ꯑꯦꯌꯔ ꯏꯟꯗꯤꯌꯥꯗ ꯀꯛꯄꯅꯦ ꯑꯗꯣ ꯕꯤꯁꯇꯥꯔꯥ ꯐ꯭ꯂꯥꯏꯠꯇ ꯑꯣꯏꯅ ꯂꯥꯛꯑꯦ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯏꯌꯔ ꯏꯟꯗꯤꯌꯥꯅ ꯕꯤꯁꯇꯥꯔꯥ ꯐ꯭ꯂꯥꯏꯠꯁꯨ ꯂꯩꯔꯕ꯭ꯔꯥ ꯈꯪꯗꯦ ꯕꯤꯁꯇꯥꯔꯥꯗ ꯑꯣꯏꯅ ꯂꯥꯛꯑꯦ ꯑꯗꯣ ꯑꯩ ꯀꯃꯥꯏꯅ ꯇꯧꯕ ꯀꯩꯅꯣ ꯑꯩ ꯈꯪꯗꯦ ꯑꯗꯨꯒꯤ ꯃꯔꯝꯗ ꯑꯥꯏꯗꯤꯌꯥ ꯂꯩꯇꯦ ꯑꯃꯨꯛ ꯑꯃꯨꯛ ꯆꯞꯄꯦ ꯍꯥꯏꯌꯦ ꯈꯪꯗꯦ ꯑꯩꯗꯤ ꯋꯥꯏ ꯐꯥꯏ ꯀꯔꯝꯕ ꯁꯝꯃꯤꯅꯣ ꯈꯪꯗꯦ ꯁꯤꯒꯤ ꯋꯥꯏ ꯐꯥꯏꯁꯦ ꯈꯤꯇꯪ ꯈꯤꯇꯪ ꯂꯦꯡꯕꯗꯅꯦ ꯑꯦꯔꯤꯌꯥꯁꯦ ꯍꯥꯏꯕꯗꯤ ꯐꯥꯔꯁ ꯐ꯭ꯂꯣꯔ ꯑꯦꯔꯤꯌꯥ ꯑꯣ ꯇꯤ ꯑꯦꯔꯤꯌꯥ ꯑꯦꯗꯃꯤꯟ ꯑꯦꯔꯤꯌꯥ ꯃꯌꯥꯝꯁꯨ ꯂꯣꯏ ꯀꯅꯦꯛ ꯇꯧꯕꯅꯤꯅꯅꯦ ꯃꯇꯠ 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 ꯈꯤꯇꯪ ꯂꯦꯡꯕꯗ ꯄꯨꯡꯁꯝꯗ ꯁꯝꯅꯕꯩ ꯇꯥꯏꯞꯇ ꯇꯧꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕ ꯆꯦꯟꯅꯦꯜꯁꯦ ꯁꯨꯝ ꯅꯨꯡꯁꯤꯗꯅꯀꯣ ꯂꯥꯏꯚꯀꯨꯝꯕ ꯊꯥꯗ꯭ꯔꯗꯤ ꯚꯤꯗꯤꯑꯣꯁꯨ ꯊꯥꯒꯠꯄ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯀꯛꯈ꯭ꯔꯗꯤ ꯀꯩꯀꯩ ꯑꯗꯨ ꯄꯥꯈꯠꯄꯒꯤ ꯇꯧꯕꯒꯤ ꯋꯥꯅꯤꯗ ꯁꯨꯝ ꯅꯨꯡꯁꯤꯗꯅ ꯑꯩꯅ ꯌꯥꯝ ꯀꯩꯅꯣ ꯇꯧꯔ ꯅꯨꯡꯁꯤꯅ ꯍꯪꯖꯈꯤꯕꯗꯣ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕꯅ ꯏꯕꯦ ꯅꯪ ꯅꯣꯡ ꯅꯪꯅꯤ ꯅꯪꯒ ꯆꯠꯅꯤ ꯍꯥꯏꯗꯣ ꯆꯠꯂꯨꯔꯅꯨ ꯅꯪ ꯁꯔ ꯀꯤꯗ꯭ꯔꯣ ꯅꯣꯡ ꯑꯆꯧꯕꯅꯦ ꯅꯪ ꯇꯧꯗꯦ ꯐꯤꯕꯝꯗꯣ ꯀꯤꯗꯕ ꯇꯧꯖꯅꯨ ꯅꯍꯥꯟ ꯅꯣꯡ ꯑꯀꯟꯕ ꯇꯧꯕꯗꯣ ꯍꯦꯛꯇꯅꯦ ꯑꯩꯈꯣꯏꯒꯤꯅꯦ ꯅꯨꯡꯁꯤꯠꯇꯣ ꯈꯪꯗꯦꯕ ꯄꯨꯟꯁꯤꯗ ꯎꯗ꯭ꯔꯤ ꯑꯗꯨꯃꯥꯏꯅ ꯀꯟꯕꯗꯣ ꯍꯦꯛꯇ ꯋꯥꯁꯔꯨꯝꯒꯤ ꯊꯣꯡꯒ ꯊꯤꯡꯖꯕ ꯉꯝꯗꯦ ꯎ ꯇꯧꯕꯤꯗꯣ ꯑꯩꯈꯣꯏꯒꯤꯅꯦ ꯕꯨꯠ ꯕ꯭ꯔꯦꯛ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯑꯒ ꯇꯧꯕꯤꯒꯤ ꯇꯥꯏꯞꯇꯅꯦ ꯑꯦꯛꯖꯣꯁꯀꯁꯦ ꯃꯊꯟꯇ ꯎꯪꯉꯦꯕ ꯈꯪꯕ꯭ꯔꯥ ꯈꯨꯀꯟ ꯑꯝꯗ ꯀꯟꯕꯖꯥꯠꯅꯤꯍꯦ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ ꯇꯧꯔꯝꯃ ꯀꯥꯎꯔꯦ ꯑꯗꯣ ꯅꯍꯥꯟꯁꯨ ꯑꯩ ꯍꯥꯏꯕꯨꯗꯤ ꯍꯥꯏꯈ꯭ꯔꯕꯅꯦꯕꯀꯣ ꯀꯣꯜꯀꯇꯥꯒꯤ ꯋꯥꯔꯤꯗꯣ ꯑꯩ ꯃꯇꯥꯡ ꯆꯥꯕꯗ ꯑꯗꯨꯝ ꯂꯤꯖꯔꯒꯦ ꯃꯇꯦꯛ ꯃꯇꯦꯛꯄꯨꯗꯤ ꯑꯗꯨꯝ ꯍꯥꯏꯕꯅꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯍꯥꯏꯕꯁꯤꯗ ꯑꯗꯨꯝ ꯁꯝꯖꯤꯟꯖꯔꯒꯦ ꯑꯗꯨꯝ ꯑꯩꯅ ꯆꯠꯂꯨꯕꯗꯣ ꯑꯗꯨꯝ ꯅꯨꯡꯉꯥꯏꯌꯦ ꯑꯗꯣ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯌꯣ ꯍꯥꯏꯇꯥꯔꯒꯗꯤ ꯅꯦꯒꯦꯇꯤꯞ ꯍꯥꯏꯇꯥꯔꯒꯗꯤ ꯌꯥꯝ ꯁꯥꯕ ꯃꯇꯝꯗ ꯀꯣꯏꯕ ꯆꯠꯄꯅꯤꯅ ꯈꯤꯇꯪ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯗꯕꯗꯣ ꯑꯗꯨ ꯈꯛꯇꯅꯦ ꯑꯗꯨꯕꯨ ꯀꯩꯗꯧꯔꯦ ꯍꯥꯏꯕꯗꯤ ꯑꯍꯥꯟꯕ ꯐꯥꯔꯁ ꯇꯥꯏꯝ ꯀꯣ ꯂꯥꯏꯐꯇ ꯐꯥꯔꯁ ꯇꯥꯏꯝ ꯕꯤꯁꯀꯨꯝꯕ ꯆꯠꯄꯅꯤꯅ ꯌꯥꯝ ꯑꯦꯛꯁꯥꯏꯇꯦꯠ ꯑꯣꯏꯔꯒ ꯆꯠꯈꯤꯕꯅꯤꯅ ꯁꯥꯔꯁꯨ ꯁꯥꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯍꯥꯏ ꯕꯤꯁ꯭ꯋꯥꯌꯥ ꯒꯤꯇꯥꯗꯤ ꯂꯩꯇ꯭ꯔꯣ ꯑꯩꯅ ꯂꯥꯛꯄꯗ ꯒꯤꯇꯥꯗꯣ ꯊꯕꯛ ꯇꯣꯛꯑꯝꯃꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯥꯗꯣ ꯀꯩ ꯃꯔꯝꯒꯤ ꯇꯣꯛꯄꯅꯣ ꯍꯥꯏꯕꯗꯨꯗꯤ ꯀꯩꯕ ꯑꯩ ꯍꯥꯏꯖꯔꯔꯣꯏꯒꯦ ꯃꯥꯗꯣꯀꯣ ꯑꯗꯣ ꯇꯣꯛꯇꯤ ꯇꯣꯛꯑꯝꯃꯦ ꯃꯥꯗꯣ ꯂꯩꯔꯝꯗ꯭ꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯑꯩ ꯁꯪꯕ ꯀꯥꯟꯗꯀꯣ ꯅꯣꯡꯃ ꯃꯥꯅ ꯆꯥꯛꯇꯤ ꯀꯧꯋꯦꯕꯀꯣ ꯑꯝꯇ ꯂꯥꯛꯑꯣ ꯍꯥꯏ ꯑꯇꯣꯞꯄ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯇꯧꯈ꯭ꯔꯦꯕꯀꯣ ꯑꯗꯨ ꯆꯠꯂꯒ ꯑꯩꯁꯦ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ ꯃꯥꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯅꯨꯡꯁꯤꯕꯅꯦ ꯃꯥꯗꯣꯀꯣ ꯒꯤꯇꯥ ꯅꯨꯡꯁꯤꯕꯅꯤ ꯑꯗꯒꯤ ꯑꯦꯡꯒ꯭ꯔꯤꯕꯥꯗꯣ ꯀꯩ ꯑꯣꯏꯗꯣ ꯁꯨꯝ ꯅꯨꯡꯁꯤꯗꯅꯀꯣ ꯑꯗꯨꯒꯤꯅꯤꯗ ꯃꯥꯒꯤ ꯒꯤꯇꯥ ꯃꯃꯤꯡꯗꯣ GEETA ꯑꯣꯏꯕꯅꯦ ꯃꯥꯒꯤ ꯃꯃꯤꯡꯗꯣ
ma ai he uniform amada purage di semdadi yara uniform sina nab lorga turi ne bu ko aduga ne khangde a body builder de lekada bai size no turaga la eba uniform anau ba stil leba ko ada isi aban bane bai ne le disi aman bi prit ne ne le disi si anau lo shil la mayam de na gra bane ai manipur de chatlu bagi anau bo da ne fitting taw da bagi ne bu ko ado hay han chi tawra anau ba ma mulit lani dress jura ani phange ko pair ani phange ni amada ado ko khongao ani prit ani ha adu digi kano tawe location Delhi matha sabana loire hidak chara kaino nong thangna na matha sai dubo matha sa ga na nungai na laiyo hi Deepa ai kano tawrage bike to ne book tawra sakhage du phara re bem ai hai si khong na ga sa la nga si sai khara sa asa khara sira khang de na ta ithan da nong ne bai ai ang ki ri se nong at obi do hau do re habra ai se message la ye ngom so na na thien dai la ga kai no se nang ma kha de ye ngom complete lo ka dai ngom phone tam mai bi sa khara za da ma kha de tak chi de ma kha ko ban chat le ko thai bi lai tu ma de dress and so sa le si ba ma na ta ye ngo onam ta nang lai try iche bi sa ma nang se mo ai lai ge ma kha sam chin le yam nu ngai ni hai si de skai no la ko se yeng ge no su do re han te yeng ge so na ka da ge baris oi do ba na traf zi ma ka ma hang ge noi thong si bo so na ka na hang bra cho nong su do re na tau se un ma o tau ba ha re मिस्टर फा क्या हुआ ये क्या है ये भूत है क्या भूत है ये अंधेरा है लाइन पे तो गाय ने से लता बन हम से कई रोस्टर का इबो को पता उरी बको तो भी तो थांग के तो chấp tập में हम ता है भी और ज्ञान था mà ai bu kadai de me no begin ka ngai ko ma yaram pung ta ra bani yam chat la ta bani som ulak kes na ma kha rong gi ne som da ga chat la roi अबे मला ओ क्या एक दूसरे दिन से लिखा रखा है मैं मिनी मंगा ले बगा लाइट बस संजर के चला दा बनी यमदा हालांकि अब नुगाई बमना अखो इसा इसा ना बदना हांगे दी 50% डिस्काउंट वर बने बको हालांकि पे साम त लौर है यम नुगाई सिदगी है नुगाई बकाय दे ले दिके जा रहे हो हे यहाँ मत देखो नंग ये भैया बनते कहीं नो हाय
มีง่ายไปสิมัวบ้านนี้สุดเด็ดตันเลี้ยวจ้าแล้วก็ชักทงแต่เสียไปออนไลน์เตะละโอมาสิกระดุมบันนี้น่ะพวกอายอะไรบันนี้ลงสุดแล้วสิฮันक्या है फोन दे आओ महंगी हाँ भाई मैं हम लाइफ में सेंजर लगे क्या नोटा रे हिंदा चालू की गे मतंग साबदा मु लाइफ तो चले के मैं हम नुंगाई गातंग वाली टेस्ट करना मैं हम का थैंक यू सो मच फॉर वाचिंग बाय